ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯨꯃꯥꯟꯖꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤ 1869ꯒꯤ ꯃꯇꯝꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯕꯣꯛꯁ ꯑꯃ ꯐꯨꯝꯅꯕ ꯍꯣꯠꯅꯔꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯣꯝꯗ ꯇꯥꯁꯤꯜꯂꯝꯃꯤ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯑꯃ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯏ ꯑꯗꯨꯒ ꯈꯔ ꯆꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯣꯝꯗ ꯇꯥꯁꯤꯟꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ Ngasai koomda tasilliba nupa machaaduna chelu hairaga chenba hobada nupa amaduna pharaga hairai Benjamin ekhoi thabak asi loisillamkhisi asum tawna nupa khara chawbaduna box adu leibak khosillingai Benjamin hairai kanagumbana tawthoklaga amu lokthoklavadi kamdauba madudagi nupa aduna hairai adumna tawramba thoklabadi misak ado ishorna ngakpiba oisanu asumna sin adu haukraba matung sahi chamagi matungda Haipati 1969 gi matamda amu lai Elan magi cycle adu thauduna lai mahakna lakpada lambida leiramniba mising aduna su mabu kaurai sum lakpada mafam amada nupa macha khara amasu lumduna leirami Elan lakpaduda lumduna leiramba nupa macha sing adu Elan bu tanaki Elan su mabu tanaragi khangbadagi cycle adu khara hena kanna thaurammi aduga makhoigi khongup safam Paris su company aduda changsillammi Tanarapa nupa machasing adu upai leitana amu handuna chatkre Elan na changpada Carl su leirami Carl na hairai Elan ai nangonda karino ama yenghange sida law Carl na khongup anauba ama sabagi sample adu puthokduna Alanda yenghalami Elan na thongnauda amu masai mangonda tanarakhiba nupa machasing adu leiribra haina yengami tanjadura magi mapa Samuel Paris su lakduna mabu kaurai maduda Elan na pakhatna khongup adu mafam amada thamjillami Magi mapana amu hairai nangdi sida kaidawribano mafam si sanafam nate factory ni mafam si khudong thiningai ni Elan amu hairai baba ai yum phau amuk thimbiba yagadra maduda mapana amu hairai Billy je sabna nangonda amuk kaidawrai yengo yamna thuba natraga tappati khangdre adubu nang matam amadadi maga soidana mayongnaraktabadi yaroi kariguma nangna akiba ama leiraba na thaiduna chenbaki mahut madu nangna mayongnagadabani Asumna Elan du thokpa hogre aduga Samuel Paris na car da onsinduna hairai nang na ingonda utke haibadu karino madudagi car na ngasai khongup tu thirakpada leiramdre tanjadu da makhogi khongup sabagi machine ma maikhu karai haina yenglubada manungda ngasai car na Elan da utkiba khongup adu chaptuna leirami maduda Samuel na kari tawribano hangbada car na mahana khongup adu thampam soibani haina khumlai asengbadi khongup adu Elan na mafam chana thamdabadagi tawribani Elan magi cycle adu thauge tawbaga Beli je sakki kambuna amuk mangda thachilai aduga makhoi kharana Elan bu phubirami Elan thabak sufam nakal amada amuk lai maduda mana daram thinbagi makona ma tarai masida tariba khonjel asi film horokpada nupa macha ani khakna box ama phumjinba matamda tagiba khonjel duni Elan songkoi thirakpada lebak manungda phumduna leiramba box adu thengnare mahakna box adu sofa kaiduna yenglubada manungda Jumanji haina thaba box ama yaurami box adu puduna mayumda laklami Elan mayum yauraga box adu hangdoktuna yengi box manung aduda satrang maru manba khara yaurami tanjadura Elan mamana kaurai makutta pairamba satrang maru manba maru mari do thadaki aduga maru sing adu game board aduda mathandal chaplepami Elan box adu sofa makada insillamnaga mamana kauriba nakal adomda thoki ngasai mina furakpagi asokpa adu mamana yengami Somda sunga sai sofa makadra thamlamba box adugi manungda duk thilai mathangi sendana Alangi mapana Elan bu Cliffside School da tamnaba wa hairami adubu Elan na yanindaba ulami magi mapaga mamaga na punna thokraga Alandu makoin haiba school adura chatpa ngamoi haina lawraga hairami adubu mapana sauna lawraga hairai mathang Sunday da nangbu mafamduda soidana thingani ai makha taba wa amata taba pamde Alandu pot chai khara yomlami mana purakpa box adusu haptuna mafam amada chatki haina thorakpada mana thong hange tawbaga mapandagi thong aduda kok thilai hangdawluba matamdadi sara oirami Elana sarada kaidoba la ino haina hairami maduda sarana ai nangi bike adu purakpani haina khumai maduda Elana amo hairai madu nangi ithau natte aina Billy ki manakta chatlaga samangna lauge haina khalambani sarana mo hairai aina Billy da su matung tawganu hairambani maduda Elan amu hairai nang sida matam mangangenu
सिगी मतंग से अतोप मतम अमद ओइना हाइनसी असी हरगा एलानदु चटके तौबगा मसागी बॉक्स मनुंगदा ताखिबा ड्रम मखोल अदु तारई मधुरा सराना करीनो खोंजेल से हाइना हाइरई एलाना नंगसु खोंजेल से ताब्रा हाइना अमु हाइरई मधुदा सराना ताई हाइना खुमई अदुदगी एलानदु चटके तोरंबदु इमुंग ओइना हंजनख्रे एलाना हाइरई मसीगी गेम असी अइना फैक्टरी दा थेंगनरपनी बॉक्स अदु हांगदोलगा येंगबदा जुमान जे हाइना थारमी गेम अदु सानबगी रूल्सिंग अदुसु इरमी गेम अदुदा पीसेस मरी यावरमी मसीदा पीसेस हाइरिबसी सत्रंग मरु मानबा मरु मरी अदुनी गेम असी प्लेयर मरी सानबा याबा गेमनी मरु मरी अदु प्लेयर अमममना ओइनागदबनी एलाना सरादा सानसी हाइरई अदुबु सेराना गेम बोर्ड से मादी सही मंगागी ममांगदा लेपख्रा हाइना खुमई अदुगा मखुत्ता पाइरंबा दाई मरु अनिदु बोर्ड तुटा थादरमी अदुगा सरा अदु हगोतुना चटपा हवी अदुबु माना दाई मरु अदु थादरकपदुदा मरु अनिदुना तिनसिनरगा थोकपा मसिंग अदु ngसाइगी बोर्ड तुटा खिल्लिबा पीसेस मरु अमा लेंगागा मथंदा चलई अदु उबदा एलाना सराबु ngaiko हाइना खामी सरासु अमु हंजिलई बोर्ड मयाइदुदा यावरिबा राउंड शेप ओइबा मिशन गुंबा पोसक अदुदा वाही खरा इरई वाही अदु थारकपा लोइबगा तंजादुदा उचीगी मखोल मानबा खोंजें खरा तारमी मदुदगी सराना मसी कदाइदनोमा थंगरो हाइना हाइरई एलाना होई हाइबगा तंजादुदा वाल क्लॉक अदु खिंगलकपदुदा एलान खंप्रेक खंगना मखुत्ता पाइरंबा डाइस अदु गेम बोर्ड अदुदा थादरमी डाइस अदुदा 5 थोअमी अदुगा ngसाइगी पीसेस अदु मतोमदा अमुक चटपा हौरई अदुगा अमुकसु बोर्ड अदुदा यावरिबा राउंड कोइबा अमुबा मिशन मानबा अदुदा वाही खरा हाइरई In the jungle, you must wait until the dice read 5 or I. Wahidu ubada makoi ani ngakna yingnari ngaida elandu game board adugi mayai da yawba mingsen manba round koiba aduda singsin kirami elan su kanna laurami sara su kibana kanna laurami masa pumba adu game anung de hekchang kibaga sekpi mayam ama amu kadai dagi no paithoki sara su kibana law law duna ka adu dagi senthoi aduga room adugi thong adu su mathanta lonsin kre मसीगी मतुंग उलगलिबा सिन असि चाही 15 गी मतुंग दनी एलाल होगी इमुंग अदु मतंग कोइना मी लेनादबगी सकफम अमा उलई मदुदा अतोपा मियोय खरना मफम अदुदा लैनबा येंबा लाई मसीदा लागलिबसी जुदी पीटर अमदी मने नोरागा मखोय अहुमनी नमिदांगी मतमनी जुदीगा पीटरगदु रूम सिंग अदु कोइ चंग चंगदुना येंगी पीटरना रूम अमदा अदुगा जुदीना अतोपा रूम अमदा तंजाद्र पीटरदु पाखना लाउदुना चेंथोरई नोरागा जुदीगसु रूम अदुदगी चेंथोरक्तुना पीटरना लाउरिबा नाकल अदोंदा लापदा पीटरसु पाखना चेंथोरकपदु थेंगरे अदुदगी नोरासु अमु मथक्ता काखलगा रूम अदुदा कै लेबनो हायना येंगमी मदुदा सेक्पीगी मखोल ताबदुदा नोरासु किथिकी रूम तौदुना रूम अदुगी थोंग अदु लोनसिलमलगा थोखरे मथंगी नुमित अमनी जुदीगा पीटरगदु स्कूल चन्नबगी हायदुना थोरई अदुगा तंजा अदुदा मागी मने नोरासु थोरई तंजा दुमक्तदा जुदीगा पीटरगा ममांगदा एलाना तागिबा ड्रम थिनबगी खोंजेल अदुमना अमुक तारई मखोय अनि खोंजेल अदु तारिङाय नोराना हायरकपा वादु तारमदे नोराना चंगसिलक्तुना वा हायरकपदुदा जुदीदु खंप्रेक खंगलमी अदुगा करीनो हायना हायरई मोयगी मवोंग अदुदा नोराना स्कूल बस लाक्ट्रिफाव लेबना चुंगद्रा हायना हायरई अदुगा अमुकसु नोराना हायरई हानसु ममांगदा इमा बाबाना नोय बस लापदु अदुम ngaibra मदुदा जुदीना ngaide हायरई जुदीगा पीटरगा सि ममा मपा लैखिद्रबनी असुमना नोरादु मागी थापकदु चटखरे ngसाइगै ड्रम थेनमगी खोंजेल अदुसु हेना कनखलई जुदीगा पीटरगदु पाखना मथक्ता चेंखलई मखोय अनिना थिल्लिबा ड्रम मखोल अदु कदोमदनो हायना कोइथि थिरकपदा मखोल अदुसु सुम सुम हौना तारई अदुगा ममैथंगदा जुमानजी थाबा बॉक्स अदु थेंगरई असुमना मखोय अनि गेम अदु सानरमी जुदीना हाना डाइस मरु अदु हुलमी मदुदा डाइस मरु अनिदु तिनसनरगा 6 थोलमी ममांगदा तौखिबा अदुगुम गेम बोर्ड अदुगी मयादा यावरिबा मिंसेल मानबा मचेल अदुदा वाही खरा इरई असुमना वाहीदु पाबा लोइबगा कांग अचौबा मयाम अमा कोइपाइ पाइदुना मखोयदा चिकनबा तौरई जुदीना कांगसिंग अदुसु चंगसिलक्तनबा खुदना कन्ना होनरी अदुगा महांगना मसा पानबा जीबा मचा अमा थोंनावरोमदा थोमदोखरे अदुदगी अतैसिंग अदुसु मदुगी माइकैदा पाइथोखरे अमु फमथरई अदुगा पीटरना डाइस मरु अदु अमु हुल्ली
जुदीना खांबा नंगहौद्रे पीटरना मरु अदु लंगबदा डाइस अनि दु तिनसनरगा तु थोक्लमी मदुदगी गेम बोर्ड टु द लैरिबा पीसेस अदु मतोमदा मु लेंगाई हंदामुसु वाहै खरा अमु इरई This will not be an easy mission. Monkeys slow the expedition. Wahai sing adu paba loibaga pochai chaikhai makhol tarai haiduna Judiga Peterga kitchen lom da lakani adubu kitchen aduda yong mayam amana pochai sing chaikhai badu urai Naihak yengamnaga yong sing aduda makhoi tamna thangna langapaduda thongdu lonsilamnaga laktuna game adu makha muk chathaba hawi Judina game board tu ki nakalda iriba wahai sing adu pari Game asi karigumba loiba fauk sanage khandrabadi kaidanungda sanaganu Game asidagi thorak iba afafata mayam adu player amana Jumanji yoruba matamda player aduna Jumanji haina kaubu matamda loinamak hanagi filmda hanjingani asumna wahai khara du paba loibaga Peter su changsilai game adu khumjinna batawrpada Jodina ngaiko haina khamduna game adu da iramba wahai singdui maramda hairami asumna game adu makha amuk tarami Peter na dice maru adu langbada 5 thoami aduga wahai khara amuk thorai asumna makoi ani wari saringai khonje lama taragi haiduna kini yengubada achowa nongsa ama thorai Judina kina Peter gi nakong maya da tapna hairai masi asengba nate wakhal na thorakpani asi hairaga Judina Peter da chelu haina lauduna makoi ani mapunna chen khirami nongsa dusu amuk makoi ani bu tanarai adubu makoi ani na fanakan na chelabasu nongsa duna fan chongduna makoi ani mamanga thattuna laikre tanja du da thaina ki mi ama unawana setuna makoi gi manakta lepi madu ubada Peter ga Judi ga di amuk chen khre unawana setpa nupa du nongsa du ga mayong na haure adubu nupa du na haina singna tawduna nongsa du ka ama da thonglon sin duna thamkhre nupa du asum laklaga upu ama hangdolubada Peter ga Judi ga lotuna leirambadu urai makoi ani na kanna laurpaduda amu upu du thonglon silamlaga masagi una setpa nupa du amu yumdu da koyeng yengba haurai nupa du na ka ama da lainingai Judi ga Peter ga su changlai madu da nupa du na hairai kana gumbana dice maru adu 5 natraga 8 thokiba yawra madudagi Judi na Peter da khut thinduna mana tawbani hairai madudagi nupa du na Peter bu tanaraga kolaga thangatuna thagachari haina hanjin laurami madugi matung nupa du amu ai halae ai elane ima baba haina koilaw lauraga cheli masidagi akoina khangle ngasagi unawana setpa nupa adu piklingai da game manungda changkhiba elan adu oiramle game manung adu da mana changlamdai da kanagum amana 5 natraga 8 thokthri faudi jungle da ngaigadabani haikebadu hojikti Peter na dice marudu 5 thon badagi elan mafam sida amu halakpani adubu matang kuiyebagi oibana elan hojikti chahi phana yamne elana Peter ga Judi ga da onsil laga hairai nang ai gi ichan nupira maduda Judi na hairai natte aina Judi ni mana Peter adudagi elana amu hairai ai gi ima ga baba ga factory da chatkibra Judi na khumai nang elan Paris la adudagi elana hairai mane adu na khoidi kana no Judi na amu hairai ai khoi hojik mafam sida leirabane madudagi elana magi mama mapa amu hangai Judi na khangdi haina khumai aduga amuksu Judi na makha tarai yumse matam sangna kanasu leinadana leirubani aduga mipum khuding na nangse sigre haina khanakhrabane elandu sorok ta kana chenthorai ma police gari amana thongge tawbadagi fan chongkhatlaga gari adugi mathakta chongkhatli madudagi police officer aduna gari adudagi kumthana bahairai elana police aduda hojik karamba chahi no haina hanjin hangami maduda Judi na nakaldagi 1995 ni haina khumai elana machinda chahi kuntaru haina soli haibadi mahangna game manungda changnaga lairuriba si chahi kuntaru ni police aduna nang swaidagira haina hangai maduda elana khumai hoi ai hana swaidagini adubu ai Jumanji da matam sangna lairure elana koyeng yengbada police nupa adugi name plate tu da C Bentley haina thabadu urai police aduna Judi ga Peter ga da nakal ama da wari saringai elan machinda Carn Bentley haina soli mahana nupa adu mamangai da magi mapagi khungu factory da yawba Carn Bentley dura haina singna fawrai tanja du da yong khara laktuna police adu gi gari manungda kakhatkre maduda elan na yong sing adu bu tanna bohonai ngaihak lairaga gari manungdu da yawba nongmai adu yong du na kapthorai
yongtuna kapagi makhol tarai duga yongsing adu gari adu thauduna chakre police adu sumagi gari du tanakhre Elan sukan na siengre maduda Judy na kaidano hangbada magi mama mapa thibani haina khumlami makhoi ani su Elan gi matung inarai Elan na setli badu ubada lambi da lairiba mayam du Elan da kuyeng jingnarai Elan thaina magi mapa gi khungu factory adu da laktuna manung da changsillagnami Elan asum lairingai mathakta mi amakhak laibadu mama oiboi ningdana harauna chensulli aduba atopa ahal ama oirami Elan na factory du chalaiba lekhibagi maramda hanglami maduda ahal aduna hairai magi machanupa mangkhibadagi magi leijaba seltum amadi magi matam pumba machadu thibada thadaki khara leiraga masu adum factory da lakidre mahangna machanu hiba adugum kana matana adumna nuksiba leirangwani thajade matangi sinda mu Elan ahal duda hairapugi matung inna mamaga mapaga makhoi anigi mungphamduda laami Elan thawai nungaitana leiringai tanjaduda Judy na makhoi gi mama mapasu laikidre haina hairai asumna makhoi anina Elan gi mapungning bu themjinbiri asumna makhoi ahumdu amu halai Elan masagi masamakoi singadu kapthalami Peter ga Judy ga na game adu amu puthoktuna sanana batawri Judy na dice marudu hulli adubu hana matomda chalamba pieces adu handakti lengu haiba yakidre amu halaga tawbasu yadre adudagi Judy na Elan da onsinduna game adu yadre hairai adudagi Elan na chakhilatuna ngahak game board ra yengnaga hairai nangi turn natti adunani Judy na mo hairai aina hana dice marusi lengbani adudagi Peter na amuk tawre mana tu thokpadagi hallaga amuk tawre hojingna ai turn ni Elan na mo hairai yengo sida pieces maru yawrise ani amana noini gini aduga sida samu ama yawrise asina ai gini aikoina game asi 1969 da sanaba hokibani hojikti ai amuk sanaba tari adudagi Judy na dice marudu Elan da pige toropaga magi turn natte hairai maduda Judy na adudi kanagino hangai Elana sara haina khumai mathangi sinda makhoi ahum sara thiba laami adubu sara gi thongjinda theliba name plate tuda Serena haina tharami madudagi Elana sara laitre haiduna hannaba hairakpada Judy na sida lairiba mi se sara soiduna khanglangani haina khumai makhoina imung duda lairiba mi du kokthoi aduga nupi ama thorai maduda Elana hairai mafam sida laiba miyo ema thirakpani madudagi nupi duna ma khangdi haina khumai aduga thong adu lonsinki Judy na mu hairai nang sara huisel khangbra haina adudagi thong amu hangdurai aduga hairai nangna haidu sara huisel haiba hanakti Elan na munna yenglaga sara haina kaurai adudagi nupi duna hairai ai adugi mingdu khangdi asi haraga thong lonsinki ge tawi Elan na thong du pharga amuk sara huisel haina kaurai maduda nupi duna kai pami hairai Elan na amu hairai sahi kuntaruki mamangda nang nupa macha amaga game ama sanakhibra madugi nupa macha du aini sara handakti sara du Elan haina kauramaga wanthagre asumna sara na wanthaduna leiringai da Elan na thangduna Elan gi yumda purai aduga game adu puthorai adu ubada sara di kochen cheli Elan na tapna wari chaduna famta halaga game adu amuk sanana bahairami adubu sara na dice marudu hullu haiba yadabadagi Elan na hairai pare aduti sida pirao nang yum hankhro asumna sarana dice marudu Elan gi makhutta thamge toropaga Elan na khut fat satolaga sara gi dice marudu board aduda tahalami aduga hanagumna mingsel aduda wai kra irai they go faster than bamboo take care or they will after you wai si hek paba loibaga yumgi faklang shilling floor na chingbadagi uri wari mayama ma thindorai uri duna Peter bu chingduna puki tanjatu da thongnawdagi lai achauba ama changaktuna Peter bu yosinaba honari Elan na thang ama puthoraktuna uri adubu ka phetli handaksu sara to muksien ge tawbada Elan na fai sara na hairai aina mamangda game asi sanarupadagi aigi punsi manglabani magi wadu tabada Elan na noklaga hairagi o nangi punsi mangi haiba aina jungle adu da kanagumba amatana dice maru adu 5 natraga 8 thorakpa ngaikhiba sarana amu hairai matamdu da aidi angang oibaga nangna khanghaudana amu mangkhre adugi matung shekpi mayam aman amu aibu koitan tanaraki ai tasengna kikhibani ai soikhre Elan asumna wari ngak sanaraba tungda dice maru adu Elan amu hulami
aduga amuksu wahai khara tu thorai asi haraga Elan adu hawalai maduda Sarana karino hangakpada Elan na machinda ben pel haina solai tanja adu makhoina lariba mafam aduda nongmai kapsilai thonglomdagi nongmai paiba nupa ama changai makhoi mari du kochen chengduna mafam amada amung lai Elan na Saraga marai kana yenari judina dais marutu amung langi handaksu amung wahai khara thorai ngaihak laibaga mafam du nikpa horai Elan na makhoi chen khibana phagani harai Elan su game board tu kanna paiduna chelai achauba sa mayam ama thoraktuna makhoi gi maningda tanari makhoina nakal amada laithoktuna laihore adu laibak thiba amana uchek achauba amana game board tu chenduna satkre Elan na madubu tanarami asum lakpana lok macha amada Elan na uchek tu fanglami adubu game board adudi uchek tu gi manakta laigre Elan na hai singna nga ama faduna uchek tu da langsilli adubu uchek tu gi makhongna lengakpada game board adu isingda tawthakre yamna wana Peter na tawduna game board adu lokhatle asumna makhoi ahum du amuk lakpada lambi da ngasagi police nupa do amuk thengnare mana Elan bu phajinkre moina tawribadu nakal amadagi ben pel haibadi ngasai game manungdagi thorakpa sadan manupa aduna lamna urami asumna police aduna Elan bu puduna chatkre makhoi ahumna game adu amuk loisinaba honasi haina khanarami adubu Peter na niyom ama thugarubadagi masapumadu matu haurai somdasu Elan ga police ka gari manungda wari sanari nakal amadana soroksing adu samayam ama kochen cheli Peter na gari amada kakhali adubu gari adugi mathaka samu ama kakhallaga chatkibada Peter du chaptuna laigre tanja aduda ben pel na game board adu Peter gi makhuttagi lauduna sop manungda changkhre Sara Peter judi makhoi ahumna maningdagi inarami Sarana tapna changduna board adu lauge tawbada ben pel na Saragi makhuttu pharami tanja aduda Peter na lotna changsilaktuna ben pel gi makhongda mayana siglami Sarana game board tu puduna chenkhre asumna ben pel gi makhuttagi makhoi ahum nan thoraklaga nakan amada thaidoktuna laire somdana Elan na haising tawraga police tu gi makhuttu gari gi thongda handcuff tawsillamlaga so adu langthokraga nan thoragi adubu gari da yawriba radio aduda Sevelot store da irang thokpagi wa hairakpaduda Elan amuk changsilaktuna gari du amuk mana thauraga police tu ko punna lai adubu somdana store aduda ben pel ga Sara hoi kanna game board tu munana ba honari adubu Sara ga judi ga tuduna laininga ben pel changsilai tanja aduda Elan na thaurakpa gari du brake fail oibadagi store manungda thaujilaktuna pochai lairiba aduda thengjinbada ben pel da pochai mayam aduna nansilami asumna game board tu makhoina puduna Elan gi yumda muhalai adubu makhoina yumdu amuk changakpadadi masai haukiba uri wari mayam adu chauba pambi amagumna hauduna lairami makhoi game adu amuk makha chatharami Sarana total number 12 hek thopaga game adu loigadawribani adubu Sarana dice maru ani du langbada total da 3 thoami aduga hanagumna wahai khara amuk irai every month at the quarter moon there will be a monsoon in your lagoon Sarana noklaga hairai nungju pantha laklasu aikhoi yum manungda laibani na karisu tawraroi adubu Elan di magi phurituna makokta khankhre khudak aduda akha arauga loinana yum manungda duda nongchurai mafam tu nong leptana chubudagi imungdu ising ichauna pongthum thumlami makhoi mari yumdugi mathak thangbada kakhatlami somda yumgi mapandana Peter gi mani Noraga police car Bentley ga thong hangdongnaba hairai adubu khanghaudana thong du phakairaga ising mayam ama chenthurei car na Noraga ising du da chenthakre aduga ising mayam adu sorokta chenthokibadagi imungda ising amata laitre makhoi mari game adu amung makha chathanaba honai handakti Elan gi turn nina mana dice maru ani du langi aduga hanagumna wahai khara amuk game board aduda irai wahai du paba loibaga khanghaudana makhoina leiba upaki floor adu mahi langthorai Elan di chenthokpa nangdana puthakre makhoi ahumdi machi amada leitho hore makhoina Elan bu chingkhanaba upai leitabadagi judina game adu athubida makha amuk chathai somda game da wahai khara amuk irai wahai du yengba loibaga mahi chelamba floor adu kansinkhre Elan mako kaina mathakta laire aduga Saragi makhutu su floor manungdu da laigre handak amuk Peter na dice marudu khawro patungda wahai khara amuk irai
wahaidu paaba loibaga achauba mirang mayam ama thorai Elana Peter da magi mapan thamlamba singjang mafam adu hairaga lauba chalhankhre Nora su yum manung adu da Peter ga Judy ga kau duna changai asum changakpada makhadagi Elan gi kokki makha thangba saruk chappaga leibudu uirai tanjadu da Peter su singjang lauraga halakpada Nora ga thengnare Peter gi sakpham du ubada khangpre khangi maning hanbada room amagi manung da changkhre Peter na thong adu lonsilaga thamlamme somda Elan na magi turn tare haiduna dice maru du mayada thamnaba hairakpada Judy na game board tu thangalakpada mahu senba pambi ama phawgalaktuna pambi edu gi mahu tuna Judy gi mamaira kamsilai Peter na singjang na pambi edu yanthakre Peter na singjang du na mirang achauba mayam adu tanthoknaba honari Judy su ngasage hu du gi mayana lektherai Sarana mayada univadas maru adu kamthorai aduga game board tu gi mingsel du lo wahai khara amu irai wahai si paaba loibaga khanghaudana floor adu niglai mirang achauba mayam adu su loina muk chatkhre yumdu chekhai duna tangkhai ani thokre yumdu lainung yongna chekhai khre Elan su floor du chekhai rakpadagi makhara tage tawbadu sarana kanna yana bohonai game board adu su makhada taraktuna upang maset amada naptuna laigre Elan su saragi makhut tagi nanthoraktuna uri amada yalaga game board tu mana paikhre Elana game adu makha chathage haiduna dice maru tu hek hunge tawbaga ben pel yausilaktuna nomaina em tawrai Elan bu lepna ba hairai aduga khutta pairiba pot adu thadarakna ba hairai dice maru amadi board ta taduna wan thokle adubu amadi tharo olaga floor makharom da sumchen thakre kariguma total da 3 thoklabadi game adu loisillaga awaba loina kokadori bani somda su ben pel na karena na Elan bo sidringai mamangda aroiba wahai ama hayu hairaga hanaba nongmai adu yemtamai tanjadu da dice maru amaduna 2 thoktuna punna total da 3 thokle Elan na game board ta yengnubada magi saruk oiriba pieces adu board mayada yariba mingsel adu da tapna tasillaga Jumanji thabadu urai Elan machinda tapna Jumanji haina soli adu tabada ben pel na ngakna kaino haibagum tawrai Elan harauna Jumanji haina amu hairai ben pel na nongmai adu kapnaba sem sagre sarasu chensilaktuna Elan gi mamangda lepi ben pel na nongmai kapaki adubu maru adu saragi mamai maya yaurakpada maning hallaga game board adu da yawba maya gi misel adu da changkhre ngasai game manungdagi thorakpa sa kai mayam adu su loina paisilaktuna game board tu gi akoipada unglaga mathang board maya gi misel adu da loina changsinkhre Elan ga saraga su kanna lauraga konsinnaraga phamtharai pochai ching adu loina paisin khraba matung ben pel na iroi loina game adu da changkhre ben pel na hek changkhibaga mangalama phatlauna kapaki aduga mit pangthorakpada Elan ga saraga du makhoi ani na piklingai gi phibam du da hanjilaklami hojikti chahi kuntaruki mamangi phibam da amuk loina hanjilaktuna Elan gi mama mapa su kari su tawramdre Elan mapa ubada atuki harau jarami Elan gi mapa su thabak amuk chatkre Peter na sarada onsilaga hairai Judy ga Peter ga ti haina adubu sarana hairai hojikti 1969 ni makhoi poktri haina khumai mathangi senda saraga Peter ga na game adu ising khong amada thadarai chahi khara haukhre hojikti saraga Elan ga luhongle sarasu macha yawgadawre makhoi ani gi macha ahanba yawramdai gi party achauba amasu silami maduda Peter ga Judy ga su mama mapa ga yaw laklami maduda Elan na makhoi de sida leirena hairubada mama mapa na Judy ga Peter ga kamai khanglino hairakpada sarana nakhoi gi nacha oibaduda sum haibani haina hairaknami Elan na Peter ga Judy ga puraktuna yumdu yengalami asumna nakal amada game board adu mafam amada tadun leibudu kanagumba amana ubagi mawongdu uttuna film asi loisili